Manipuri film amadi sumang nilagi scriptwriter oina miyamna oja chana lukhoi harga thoidok hendokna sakhangnaraba aibana leikhidabada Film Forum Manipur na nungaitaba phongdorakli. Film Forum Manipur ge Information and Communication Secretary Santi Rasna Thadorakpa cherol amagi matungina Film Forum Manipur na minute ani tumin leptuna leikidrabagi thawai mirel na mapugi khuyada ingna chikna lairuna widamak taibang mapuda thongnibaga loinana ibung manunggi awabadasu sarugyari haina phongdorakli. Panba yabadi oja chana lukhoina hinglige matamda kaisam thong thoibi nungsibi ahing pacha sekmai turel leisigi wangmada bora uchi amasung khomlang laman haibena chingba Manipuri film gi script kaya iramki. NK Sana Jauba Memorial Trust na sinduna marifut nipan raksubay NK Sana Jauba gi mapo kumun thoram ngasi konung lampakta leiba labyan masangleda pangthokre. Thoram aduga mari leina NK Sana Jauba Memorial Trust ki Secretary Elzadu Manina Paumi Singda phongdokhibada NK Sana Jauba Pan Manipur Youth League ki se phong labyan bagi editor oirambadi miyamga samnaba ngamdaba lengak adubu soire miyamga samnadre haiduna phongna takpi tambiba ngamkhiba misakne. Hauzik Manipur na thokliba irang asida miyam amadi lengak ka Nadabagi mami tari, lengak mapusing na makoy lengak mapuni hay makawbagi mami su chawna tari. Asigumba matama sida NK Sana Jauba na chatlamba lambiya do ningsing magaloy na indu na chatpa mathong tay hay na khanbadagi ningsing thoramado pangthokpani hayri. Ekoi kuding mana khangi madudi NK Sana Jauba mayamna lamyan masana Jauba hari kasu khangnaba matamangi Pan Manipur Youth League ki tepong lamyan bagi itikaro dirambani mahakna matamduda mahakna pamjakhiba Manipur ama madugi ona tainabada leiba policy sing miyuising adubu mana do minat tinduna tak amadi miyam samnadaba lengak adubu mana makoi asoiba sing ado tinduna mamitu kudu minat tinduna nakoi sida soire miyam samnadre haibado khong haiba ngamkiba maduda kantan nasungna lengak tubu takpi tambiba ngamkiba adugu Misak amani adugamba journalist amani aduna ngasigi oiriba phibam masida thokliba Manipur thokliba conflict asida laingak amadi miyamga samnadabagi matau laingak mapu singna makhoi laingak mapuni hana kaujabagi siguma tanja asida aikone NK Sana Jauba ama journalist abubu ningsingduna maakna tobiramba maaki mana chatlamba magi kudung ado akoi mabu ningsingbagalona induna chatpangabagi mathok tai hana khanjabadagi NK Sana Jauba Memorial Trust na masigi mahaki marfuga nipalak suba mapoko monthoro mase akoi mana nusijaramba mana magi anauba Manipur mangan chakaramba lamyan basanglen asida akona pangthokjabani. Progressive Youth Forum na kauriba pung tarani thoigi General Strike asi Kamal Babu mangkhibagi matang na semkhiba JAC na karigumba makhalamata da saugatloi lubasina JAC ga wari sagibasu leite haina JAC asigi convener Ratan Laistrom na thadorokpa cherol amana hairi cherol adugi matungina Progressive Youth Forum hairiba lubasina tholokpa press note asi karigumba hirangma matada JAC against the missing of Laistrom Kamal Babu ga mari leinade loinana JAC gi convener amadi member singa tanakhibasu leite haina cherol adu Makatari. Manipur gi ABC gi barakta saknai rabi AIB aba oiribi Saros Dalidi Khomdrab da iba ning siglaka dugdagi haida ning thoi balai ka bagara New Delhi da leiba Constitution Club ki Deputy Speaker Hall da phongkre Supreme Court of India gi lawyer amadi Hanagi State for External Affairs and Culture of India ki Minister Meenakshi Lekhi National Commission for Scheduled Tribe ki member amadi Hanagi Ranchi Jharkhand ki mayor Dr. Asa Lakra amadi MP Dr. Angomza Bimol akoi jamna sarukyakhi Lairik phonggi thoram aduda Vivian Raja Hamsan amadi Charisma Wahengbamna Jagoi Basanta Rasu miyamangda uthi Panba yabadi ningsing lakanang nagi hairiba lairik kasi Manipur Library na publish tawbani Impact TV ki video journalist Kavi Chandra Masagi mathau pangthoklingai cherakta kuki militant singna landarakuna asok apan nang khibabu Chingtam Social Workers Union na akan mamong na yading da bafongdorakli asigumba thawong asi press ki leiriba freedom amadi democracy ki principle singbo atamna na singna bani haina Chingtam Social Workers Union ki General Secretary Nandaras Ilangwam na thadorokpa cherola bana hairi cherola duna makha taraduna media da khut tharakpa haibasi achumbabu namthaduna thamnaba hotnarakpa Asigumba sinfamda leiriba miyoi singbo safe oina thamnabagidamag mathau taba thaurang paikhabiyo haina mari leinaba singi pungning chingsilakli
Manipur Police na ngarang aina thingkraba lalolo pre-park ki kedorani sangai pro mamang le kai dagi phagat pangam khre police ki pawgi matung ina makhoi ani adu sankhai thungkhai ga mari leina na phagat khibadi hairi fagalaba miyoi sing adugi maming laisang them Napoleon maitai chahi kunthra manga amadi thokchom amujau sing chahi kunthra humdoi ni hairi makhoi dagi mobile handset ahum demand letter tarani thoi amadi makhong mari panba gari amani hairi Security Forces ke apunma team mamana Churchanpur district ke manung chana laiba Molam village sa chathakiba thiba humbagi thabakta yamlaba khuchukhulai kaya phagat pangam khre hairi fagalaba khuchukhulai sing adudi magazine yauba Insas Excalibur ama magazine yauna 9mm pistol countrymet ama magazine yauna single barrel rifle ama amadi Insas ke kapayari ba dongmai maru ahum ni hairi fagalaba khuchukhulai sing adu Churchanpur district ke manung chana laiba Singat police station da makha tawa investigation ni dama Chuna Krehari. Thasigi Kuntareta Security Force ki apun matim amana Technopol District ki manung chana laiba Saivon Village ki mafam sing na sathakiba thiba humbagi thabakta yamlaba khuchukhulai sing phagat pagam khre police ki pawgi matugi na fagalaba khuchukhulai sing adudi magazine yauna .303 rifle ani 12 bore single barrel nongmai ama bombi gun ama IED turret hand grenade manga kapayari ba pompi maru manga detonator nifu kapayari ba nongmai maru humpu mine detonator ahum amadi charger manga ga kodana Motorola radio set ama fagat pagam khibani hairi fagalaba khuchukhulai sigadu bakhata investigation di dabak bari leidaba police station da khusida khre hairi